Covid vaccine bu Meeyamda Lanna Uhannaba social media da pau Sandoklamba miyoi ahum police na kaukhatlaga Wakhal Tahankhre. Covid-19 gi hidak putoktuna ngarangdagi Bharat sinba thungna kapa haukiba asida social media da karem narakpa amasung criticize tawrakpa miyoi sing phaduna disaster management eki makada action lawgani haiduna Chief Minister N Birena phongdokhre. Loinana aranba thabak asi satharakpa miyoi sing phau haiduna CM gi medical advisor Dr. Sapam Ranjan da khanghan khraba matungda Covid vaccine bu Meeyamda Lanna uhanduna aki akhang pohan bagi thabak social media da satharamba miyoi ahum mari lainaba police station singna kaukhatlaga Wakhal tahalaba matungda mayum gi miyoi singda khusinnakhre haire. Covid vaccine gi matangda social media da Lanna pau Sandoklamba gi damakta police na kaukhatlaga Wakhal taminakhraba miyoi sing ase Imphal police Pasoi police amade Singjamai police ki manung chana laiba miyoi singne. Miyoi sing adude Dipankar Maibam, Napoleon L Mitai amade Gunindro Khoirom kawe. Miyoi ahum ase makhoi na lairiba mafam aduda koliba police station singda kaukhatkhe. Loinana miyoi ahum asina su makhoina social media ki khuthangda Covid vaccine gi matangda Meeyamda Lanna uhanduna aki tujungba pohonkiba adu lale haina haijakhe. Loinana makhoi na thagatkiba Facebook post adumaktada makhoi tawkiba thabaksing adu aranbani haina sengdokhe. Masigi matungda miyoi sing ase mari lainaba police station sing adugi OC oiriba inspector singna ningthina Wakhal tahalaga asigumba thabak ase matungda amukhana tawdanaba pautak piraga imung manunggi miyoi singda khusinnakhre haire. Sahi sudriba angangda gari thauhanba mama mapa sing jail da thamba fine thianba yai Sarma. Imphal West Police Traffic Police ki SP Konsam Sarama Devi na haikre sahi sudriba angang singda gari thauhan ba mama mapa sing sahi ahum jail da thamba amade fine thian ba yai. Ngasi ayok sadak suraksa jivan raksa panagi manung channa hayengdagi hauduna India pumbada pangthokadoriba kuntragani thoisuba National Road Safety Manka mari lainana Moirang khomda leiba Transport Office dagi cycle rally lamthabagi thauramda SP na phongdokhibane. SP na makha taraduna enforcement agency ama oina traffic police na lambi da gari thauduna chana kanglon thugaiduna lakpa sing faduna fine thihan khre haire.